ꯅꯨꯡꯁꯤꯖꯔꯕ ꯅꯧꯔꯤꯕ ꯏꯁꯩ ꯅꯣꯡꯃꯥꯏꯕꯨ ꯄꯥꯝꯖꯕ ꯏꯁꯩꯕꯨ ꯇꯝꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯟꯇꯦꯛ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯗꯨꯅ ꯏꯁꯩ ꯇꯝꯕꯤꯕ ꯌꯥꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯗꯒꯤ ꯍꯩꯔꯦ ꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕ ꯅꯠꯆꯗꯦ ꯏꯁꯩꯒꯤ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯑꯈꯪꯕꯁꯤꯡ ꯑꯗꯨ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯃꯃꯨꯠ ꯇꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯝꯕꯤꯒꯅꯤ ꯑꯃꯗꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯏꯟꯇꯔꯦꯛ ꯇꯧꯍꯟꯖꯒꯅꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯛ ꯊꯣꯛꯅꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯌꯦꯛ ꯊꯣꯛꯅꯕ ꯃꯇꯝꯗꯨ ꯂꯝꯇꯥ ꯊꯥꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯅꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨ ꯖꯣꯂꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤꯁꯨ ꯊꯥꯕꯜ ꯆꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯂꯇꯥ ꯍꯣꯔꯦꯟ ꯃꯩꯔꯥꯕ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯀꯩꯒꯤꯅꯣꯅꯦ ꯖꯣꯂꯤ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯁ ꯈꯪꯉꯤ ꯏꯕꯦꯝꯃ ꯗꯥ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯗꯥ ꯅꯣꯡꯅꯤꯟꯗ ꯉꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯑꯗꯨꯏꯗꯤ ꯏꯁ ꯍꯥꯏꯕꯤꯔꯦꯗ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦ ꯁꯤꯟꯗꯣꯏꯅꯤ ꯀꯩꯅꯣ ꯃꯥꯏꯕꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯂꯇꯥ ꯑꯃꯗꯤ ꯖꯣꯂꯤ ꯋꯥꯔꯤ ꯁꯥꯟꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯊꯥꯕꯜ ꯆꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯁꯨ ꯃꯩꯔꯥꯕꯗꯨ ꯃꯣꯟꯗꯥ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯒꯦ ꯂꯩꯁꯥꯕꯤ ꯃꯈꯨꯠ ꯄꯥꯏꯔꯨꯒꯦ ꯍꯣꯔꯦꯟ ꯄꯥꯏꯒꯦ ꯌꯥꯗ꯭ꯔꯗꯤ ꯕꯨꯝꯕꯔ ꯄꯤꯔꯒ ꯊꯦꯝꯒꯅꯤ ꯌꯥꯗ꯭ꯔꯒꯅ ꯄꯥꯏꯔꯣꯏ ꯌꯥꯔꯒꯅ ꯄꯥꯏꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯗꯤ ꯐꯖꯅ ꯆꯣꯡꯉꯨ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯗꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯀꯌꯥ ꯅꯨꯡꯉꯥꯏꯌꯦ ꯌꯦꯡꯉꯨꯅꯦ ꯃꯩꯔꯥꯕ ꯃꯩꯔꯥꯕ ꯈꯪꯉꯤꯅꯤ ꯃꯤꯅꯥꯏ ꯀꯔꯤ ꯆꯥꯒꯦꯅ ꯈꯜꯂꯤꯅꯣ ꯒꯥꯔꯤ ꯆꯥꯒꯦꯅ ꯈꯜꯂꯤꯕ ꯀꯔꯤ ꯉꯥꯔꯤ ꯑꯁ ꯉꯥꯏꯈꯤꯗ꯭ꯔꯦꯗ ꯂꯥꯛꯑꯣ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯌꯥꯔꯣꯏꯍꯦ ꯀꯔꯤꯅꯣꯅꯦ ꯑꯩ ꯒꯥꯔꯤ ꯆꯥꯝꯃꯤꯁꯤ ꯎꯗ꯭ꯔꯣ ꯍꯣ ꯅꯪꯒꯤ ꯒꯥꯔꯤꯁꯤꯗꯅꯦ ꯆꯠꯂꯨꯁꯦ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤꯗꯤ ꯍꯥ ꯑꯩꯅ ꯈ꯭ꯋꯥꯡ ꯅꯥꯈꯩ ꯆꯥꯝꯃꯤꯕ ꯒꯥꯔꯤꯁꯤ ꯅꯪ ꯅꯨꯡꯉꯥꯏꯅꯕ ꯇꯥꯔꯦꯕ ꯍꯥ ꯍꯦ ꯑꯗꯣꯝꯗ ꯈꯜꯂꯨꯔꯅꯨ ꯏꯃꯥꯛꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯣꯅꯦ ꯃꯇꯝꯁꯦ ꯊꯦꯡꯉꯅꯦꯃꯤ ꯑꯗꯣ ꯀꯥꯏꯗꯅꯣꯕ ꯆꯠꯇꯣꯏꯁꯦ ꯅꯅꯥꯏꯒꯤ ꯒꯥꯔꯤꯗꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯔꯤ ꯅꯝꯃꯒ ꯇꯣꯡꯉꯨꯕꯗꯒꯤ ꯄꯝ ꯀꯥꯏꯈ꯭ꯔꯤꯗꯣ ꯈꯪꯍꯧꯗꯕ꯭ꯔꯣ ꯃꯥꯙꯣꯞ ꯆꯠꯂꯣꯍꯦ ꯃꯥꯒꯤ ꯒꯥꯔꯤꯗ ꯁꯣꯟꯖꯔꯒ ꯑꯩꯈꯣꯏꯗꯒ ꯇꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯒꯥꯔꯤꯗꯣ ꯑꯝꯇ ꯂꯧꯔꯨꯁꯦꯕ ꯍꯣꯔꯦꯟ ꯊꯥꯕ ꯆꯠꯄꯗ ꯒꯥꯔꯤꯗꯨ ꯆꯠꯇꯣꯏꯅꯤ ꯅꯣꯏ ꯏꯄꯨꯒꯤ ꯍꯝꯕꯔ ꯑꯃ ꯂꯩꯗꯨꯗꯤ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯪ ꯍꯦꯛ ꯆꯠꯂꯣ ꯃꯁꯤꯗꯤ ꯂꯩꯔꯝꯃꯣ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯅꯣꯡꯏꯟꯁꯨ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯏꯜꯂꯛꯑꯒ ꯄꯨꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯏꯟꯒꯤ ꯒꯥꯔꯤ ꯁꯦꯝꯂꯝꯕ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯚꯥꯏ ꯅꯣꯡꯏꯟ ꯍꯣꯔꯦꯟꯗꯤ ꯆꯣꯡꯊꯥꯡꯒꯤ ꯊꯥꯕꯜꯗ ꯑꯣꯏꯅ ꯀꯥꯎꯊꯔꯨꯁꯤꯀꯣ ꯃꯣꯏꯒꯤ ꯊꯥꯕꯜꯗꯨꯕꯨ ꯉꯁꯤꯔꯅꯦ ꯃꯥꯅꯦ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯕ ꯖꯣꯂꯤꯗꯣ ꯉꯁꯤꯗꯤ ꯁꯥꯔꯤꯒ ꯁꯦꯠꯅꯤ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ ꯑꯃꯥꯡꯕꯒꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯇꯥꯁꯦ ꯀꯣꯏꯔꯝꯗ꯭ꯔꯕ ꯖꯣꯂꯤꯁꯦ ꯅꯝꯗꯅ ꯀꯣꯏꯒꯗꯕꯅꯤ ꯍꯦꯛ ꯀꯔꯥꯏꯗꯁꯨ ꯂꯇꯥꯒ ꯍꯥꯟꯅ ꯊꯦꯡꯅꯔꯨꯗꯅ ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯔꯕꯅꯦꯕ ꯇꯥꯅꯤꯡꯗꯦꯀꯣ ꯁ꯭ꯋꯥꯏꯗꯅꯦ ꯈꯣꯟꯗꯥ ꯂꯨꯇꯕ ꯋꯥ ꯄꯦꯠ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯑꯃꯈꯛꯇꯪ ꯇꯔꯛ ꯀꯣꯏꯖꯒꯦ ꯇꯧꯕꯁꯤꯗ ꯃꯤꯁꯧ ꯆꯪꯂꯛꯀꯅꯨ ꯄꯟꯊꯨꯡꯒ ꯌꯧꯗꯧ ꯃꯥꯟꯗꯦꯀꯣ ꯍꯣꯏꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯇꯥꯗꯒꯤ ꯖꯣꯂꯤꯅ ꯀꯔꯤꯕꯨ ꯍꯦꯟꯖꯒꯦꯅꯦ ꯍꯥ ꯐꯦꯁꯟ ꯇꯧꯕꯁꯨ ꯍꯩꯇꯕ ꯂꯋꯥꯏ ꯅꯨꯄꯤꯗꯨꯕꯣ ꯍꯥꯏꯖꯧ ꯐꯪꯍꯧꯗ꯭ꯔꯃꯤꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯅꯣꯡꯏꯟꯒꯤ ꯒꯥꯔꯤ ꯁꯦꯝꯐꯝ ꯑꯗꯨ ꯌꯧꯔꯦ ꯒꯥꯔꯤꯗꯨꯁꯨ ꯁꯦꯝꯕ ꯂꯣꯏꯔꯝꯕꯗꯒꯤ ꯑꯁꯦꯝꯃꯜ ꯄꯤꯊꯣꯛꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯩꯔꯥꯕꯗꯨ ꯅꯣꯡꯏꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯚꯥꯏ ꯃꯇꯝꯁꯤꯕꯨ ꯉꯜꯂꯤꯕ꯭ꯔꯣ ꯑꯗꯨ ꯍꯪꯕꯩꯔꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪ ꯄꯨꯡ ꯌꯦꯡꯕ ꯍꯩꯇꯕ ꯃꯤꯔꯣ ꯍꯥ ꯑꯁ ꯇꯧꯔꯛꯑꯦꯅꯦ ꯃꯥꯏ ꯍꯧꯅꯕꯤꯁꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯨꯡ ꯌꯦꯡꯕ ꯍꯩꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯋꯥꯊꯤ ꯇꯧ ꯂꯩꯔꯣꯅꯣ ꯄꯨꯡ 9 ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯃꯩꯔꯥꯕ ꯃꯅꯣꯖ ꯍꯣꯏꯁꯨ ꯂꯩꯔꯤꯌꯦ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯑꯗꯨ ꯉꯁꯥꯏꯅ ꯇꯥꯃꯤꯜꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯟꯗ꯭ꯔ ꯚꯩꯗ꯭ꯔꯅꯦ ꯃꯅꯣꯖ ꯄꯟꯖꯤꯜꯀꯥ ꯍꯣꯏ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯝꯃꯦ ꯊꯝꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯐꯣꯟ ꯇꯧꯅꯔꯕ ꯃꯇꯨꯡ ꯃꯩꯔꯥꯕꯗꯨ ꯅꯣꯡꯏꯟ ꯍꯣꯏꯗ ꯂꯥꯛꯂꯤ
ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯕꯒꯤ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯇꯥ ꯍꯣꯏ ꯖꯣꯂꯤ ꯍꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯈꯣꯏꯅ ꯈꯣꯏꯗꯥꯖꯕꯤꯁꯤꯡꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯊꯥꯕꯜ ꯆꯣꯡꯂꯤ ꯑꯁꯨꯝꯅ ꯖꯣꯂꯤ ꯑꯃꯗꯤ ꯅꯣꯡꯏꯟꯁꯨ ꯊꯥꯕꯜ ꯆꯣꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯏꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯖꯣꯂꯤꯁꯨ ꯍꯔꯥꯎ ꯅꯣꯡꯏꯟꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯔꯛꯄ ꯊꯥ 4 ꯐꯥꯖꯤꯜꯂꯛꯂꯤ ꯅꯣꯡꯃ ꯅꯣꯡꯏꯟ ꯑꯃꯗꯤ ꯖꯣꯂꯤ ꯆꯤꯡꯌꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯖꯣꯂꯤꯅ ꯅꯣꯡꯏꯟꯗ ꯗꯥ ꯅꯣꯡꯏꯟ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯁꯥꯎꯔꯛꯇꯤ ꯖꯥꯠꯂꯣ ꯀꯥꯏꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯎꯔꯛꯑꯣꯏ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨꯔꯣ ꯗꯥ ꯅꯣꯡꯏꯟꯒꯤ ꯃꯤꯡꯁꯦ ꯀꯃꯥꯏꯅ ꯅꯣꯡꯏꯟ ꯊꯣꯟꯈ꯭ꯔꯤꯅꯣ ꯎꯆꯦꯛꯀꯤ ꯃꯤꯡꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯍꯣꯏ ꯁꯤꯗꯤ ꯂꯥꯏꯒꯤ ꯋꯥꯔꯤꯅꯤꯅꯦ ꯌꯥꯝ ꯑꯔꯊ ꯂꯩꯅ ꯊꯣꯜꯂꯤꯕꯖꯥꯠꯅꯤ ꯅꯣꯏꯒꯤ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯄꯪꯊꯣꯟ ꯊꯣꯟꯕꯗꯨ ꯅꯠꯇꯦꯅꯦ ꯍꯣꯏꯕ ꯑꯗꯨ ꯀꯔꯤ ꯑꯔꯊꯅꯣꯕ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯃꯥꯏꯕ ꯃꯥꯏꯆꯧꯅꯤ ꯃꯥꯅ ꯊꯣꯟꯕꯤꯔꯝꯕꯅꯤ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯀꯟꯅ ꯇꯥꯈꯤ ꯍꯥꯏ ꯑꯗꯨꯗ ꯏꯄꯨꯅ ꯅꯣꯡ ꯇꯥꯕꯗꯨ ꯁꯣꯝꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯣꯡꯗꯣ ꯍꯪꯒꯠꯈꯤꯅꯕ ꯂꯩꯋꯥ ꯇꯧꯔꯨꯕꯅꯤ ꯍꯥꯏ ꯑꯗꯨꯗ ꯅꯣꯡꯁꯨ ꯍꯪꯒꯠꯈ꯭ꯔꯦ ꯑꯩꯁꯨ ꯍꯪꯒꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯏꯄꯨꯅ ꯂꯩꯋꯥꯗꯣ ꯍꯟꯗꯣꯛꯄꯗꯒꯤꯗꯤ ꯅꯣꯡꯗꯣ ꯃꯅꯤꯡ ꯇꯝꯅ ꯇꯥꯈꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯥꯏꯕꯪ ꯐꯥꯎꯔꯦꯗꯅ ꯑꯗꯨꯗ ꯏꯄꯨꯅ ꯑꯩꯁꯦ ꯅꯣꯡꯅ ꯏꯟꯊꯔꯛꯄꯅꯤ ꯅꯣꯡꯅ ꯏꯜꯂꯒ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯅꯅꯦ ꯅꯣꯡꯅ ꯏꯟꯕ ꯅꯣꯡꯏꯟ ꯀꯧꯕꯅꯤꯗ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯗꯥꯒꯤ ꯋꯥꯔꯤꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯣꯏꯁꯦ ꯐꯔꯦ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯌꯨꯝ ꯍꯜꯂꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯣꯡꯏꯟ ꯑꯃꯗꯤ ꯖꯣꯂꯤꯗꯨ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ ꯅꯣꯡꯏꯟꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤꯅ ꯍꯥꯏ ꯉꯥꯏꯈꯣ ꯀꯥꯏꯗ ꯆꯠꯂꯨꯏ ꯏꯃꯥ ꯃꯤꯃ ꯎꯅꯔꯨꯕꯅꯤ ꯍꯦ ꯅꯪꯒꯤ ꯃꯤꯗꯣ ꯏꯃꯥ ꯈꯪꯉꯤꯅꯦ ꯃꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯌꯥꯝꯅ ꯊꯨꯅ ꯇꯣꯡꯅꯅꯕ ꯇꯧꯀꯣ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯕ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯑꯁ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯣꯛꯑꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯍꯥꯏ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯄꯗꯨꯅꯅꯤꯅꯦ ꯁꯤꯔꯥꯏ ꯃꯔꯥꯏꯁꯦ ꯈꯪꯅꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣꯒꯦ ꯌꯦꯛ ꯊꯣꯛꯅꯔꯒ ꯀꯩꯗꯧꯒꯦ ꯏꯃꯥ ꯃꯥ ꯃꯈꯣꯃꯩ ꯍꯣꯏꯒꯤꯁꯨ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯌꯦꯛ ꯊꯣꯛꯅꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯠꯇꯕ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯄꯔꯞ ꯆꯪꯈꯤ ꯅꯣꯡꯏꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯣꯡꯏꯟꯒꯤ ꯊꯃꯣꯏꯗꯒꯤ ꯖꯣꯂꯤꯕꯨ ꯏꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯖꯣꯂꯤꯗꯨ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯅꯣꯡꯏꯟꯗ ꯍꯥꯏꯅꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯅꯣꯡꯏꯟꯗꯤ ꯕꯥꯠꯔꯨꯝꯗ ꯂꯩꯈꯤꯕꯅ ꯐꯣꯟ ꯑꯗꯨ ꯃꯃꯥꯅ ꯑꯣꯏꯅ ꯋꯣꯛꯂꯛꯈꯤ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯋꯥꯈꯠꯄꯒ ꯖꯣꯂꯤꯅ ꯗꯥ ꯅꯣꯡꯏꯟ ꯏꯕꯥꯅꯤꯒꯤ ꯃꯔꯨꯞꯇꯣ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯐꯥꯎꯔꯦꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯗꯨ ꯏꯕꯥꯅꯤ ꯑꯝꯇꯪ ꯎꯅꯁꯦ ꯑꯩ ꯅꯣꯡꯏꯟꯒꯤ ꯃꯃꯥꯅꯤ ꯉꯥꯏꯈꯣ ꯐꯣꯟ ꯊꯝꯈꯤꯅꯨ 이비에마라 조리 하이세 호이 파니마 오 아이 농원다 어펑 khara 하이니바 꾸이라버니 아두부 ngasi디 tanchare 호이 마 하이비요 그리 어펑 꾸이라버노 kaisu nateda nangi amadi aigi isan nongin nakoi anigi mari imasu khangi adubu ibema nakoi anigi laibakta panthung haibado leite maramdi nakoi ani se yek thungnai aina isan nongin dasu phanakan haire adubu mahag yadri aduna ibema nakoi anigi yaifanaba imana khallaga hari basini nakoi ani pau phonaranu ima khoirmasu khoiromge na ngasi dagine pau phora nu koi bema asumna nongingi mama laibina harakliba wafam aduda zoligi thamoy adu machet kaya thokna kaikhre mahagna sagatcharamba asa kaya samudragi torabanda saruba lengoigi phuragum laibigi wahi kayana ithat oiduna zoligi asagi phura adu pungkai kaikhi phone hek thambaga zoli khamyada milu pirang sintharakuna magi kada pina kapchari somda su nonginna bathroom dagi thoraklaga magi kada changlakpada magi mama adu thori maduda nonginna ima hoji phone lamadubu kanagino ha kanagi lamgine
ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤꯗꯨ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯡꯏꯟꯗꯨ ꯆꯤꯡꯅꯔꯛꯇꯨꯅ ꯄꯔꯞ ꯄꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯒ ꯐꯣꯟꯒꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯑꯗꯨ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯖꯣꯂꯤꯅ ꯇꯧꯔꯛꯑꯝꯕꯒꯤ ꯌꯥꯎꯔꯝꯈꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯐꯣꯟ ꯑꯗꯨ ꯖꯣꯂꯤꯗ ꯄꯔꯞ ꯄꯔꯞ ꯇꯧꯈꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯈꯤꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯨꯕꯗ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯅꯣꯡꯏꯟꯗꯨ ꯃꯃꯥꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯐꯖꯅ ꯄꯥꯎꯈꯨꯝ ꯐꯪꯂꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯂꯇꯥꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯖꯣꯂꯤꯗ ꯐꯣꯟ ꯄꯥꯏꯍꯜꯂꯛꯅꯕ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯂꯇꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯅꯣꯡꯏꯟꯗꯨ ꯖꯣꯂꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯖꯣꯂꯤ ꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯖꯣꯂꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯅꯣꯡꯏꯟꯗꯨ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯖꯣꯂꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯐꯝꯂꯒ ꯆꯥ ꯊꯛꯂꯒ ꯂꯩꯈꯤ ꯃꯍꯥꯛꯅ ꯖꯣꯂꯤꯒꯤ ꯃꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯊꯣꯛꯂꯛꯑꯕꯗꯤ ꯖꯣꯂꯤꯕꯨ ꯀꯧꯊꯣꯛꯍꯟꯒꯦ ꯈꯟꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯊꯣꯛꯂꯛꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯏꯟꯒꯤ ꯐꯣꯟꯗ ꯃꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯏꯟꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯇꯥꯗꯨ ꯅꯣꯡꯏꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯀꯃꯥꯏ ꯇꯧꯔꯦ ꯌꯨꯝ ꯌꯧꯔꯕꯣ ꯂꯇꯥ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯂꯇꯥꯅ ꯖꯣꯂꯤ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯨꯕꯗ ꯖꯣꯂꯤꯗꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯅꯣꯡꯏꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯂꯇꯥꯗ ꯅꯪ ꯌꯨꯝꯗ ꯍꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯇꯥꯅ ꯑꯩꯗꯤ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯟꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯖꯣꯂꯤꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯑꯗꯨꯒ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯂꯇꯥꯗ ꯅꯣꯡꯏꯟꯅ ꯍꯥꯏꯕꯗ ꯂꯇꯥꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯨꯡꯊꯤꯟ ꯄꯨꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧꯔꯛꯑꯒꯦ ꯍꯥꯏꯅ ꯅꯣꯡꯏꯟꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯐꯣꯟ ꯍꯦꯛ ꯊꯝꯕꯒ ꯃꯩꯔꯥꯕꯅ ꯅꯣꯡꯏꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯚꯥꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯚꯥꯏ ꯑꯩ ꯖꯣꯂꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯌꯦ ꯑꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥ ꯌꯨꯝꯗ ꯂꯥꯛꯑꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯦ ꯍꯥ ꯏꯃꯥ ꯍꯥꯏꯔꯦ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯅꯤ ꯄꯥꯕꯨꯡ ꯍꯥꯏꯔꯦ ꯑꯥꯔꯃꯤ ꯃꯦꯖꯔꯅꯤ ꯅꯆꯤꯟ ꯅꯅꯥꯎ 2 ꯁꯨꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤꯕꯨ ꯃꯥ ꯃꯊꯟꯗꯔꯣ ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯈꯟꯒꯅꯨ ꯂꯥꯛꯑꯣ ꯌꯨꯝꯗ ꯚꯥꯏ ꯌꯥꯔꯦ ꯐꯣꯟ ꯊꯝꯃꯣ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯅꯣꯡꯏꯟꯗꯨ ꯁꯥꯎꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯃꯩꯔꯥꯕ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯃꯥꯅ ꯑꯁ ꯏꯃꯥ ꯁꯥꯎꯔꯛꯏꯗ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯔꯤꯗꯨꯅꯤ ꯃꯥꯒꯤ ꯑꯅꯝ ꯀꯟꯕꯤꯗꯨ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯉꯩ ꯑꯃꯠꯇ ꯃꯔꯤ ꯊꯝꯃꯣꯏ ꯃꯔꯤ ꯂꯩꯅꯗꯦꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯃꯥ ꯑꯩꯕꯨꯁꯨ ꯃꯔꯤ ꯂꯩꯅꯖꯁꯤꯡꯅꯦ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦꯍꯦ ꯏꯃꯥ ꯐꯩ ꯄꯨꯁꯜꯂꯛꯑꯁꯅꯨ ꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯄꯨꯁꯜꯂꯛꯑꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯁꯅꯨ ꯃꯩꯔꯥꯕ ꯏꯃꯥ ꯆꯠꯂꯦꯍꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤ ꯑꯗꯨ ꯀꯞꯄꯒ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯔꯥꯕꯅ ꯅꯣꯡꯏꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯈꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯀꯩ ꯑꯃꯨꯛ ꯂꯩꯔꯦ ꯚꯥꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗ ꯌꯥꯗꯗꯅ ꯑꯩ ꯍꯥꯏꯈꯤꯕꯅꯤ ꯍꯣꯏ ꯌꯥꯔꯦꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯏꯃꯥꯗꯣ ꯆꯠꯈ꯭ꯔꯕꯣ ꯀꯞꯄꯒ ꯆꯠꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯚꯥꯏ ꯏꯃꯥꯁꯨ ꯅꯨꯡꯁꯤ ꯖꯣꯂꯤꯁꯨ ꯀꯥꯏꯅꯅꯤꯡꯗꯦ ꯀꯩꯗꯧꯕꯒꯤ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦꯕ ꯌꯦꯛꯀꯥꯁꯦ ꯚꯥꯏ ꯂꯩꯇ ꯌꯥꯗꯗꯅ ꯂꯩꯔꯤꯃꯤꯅꯦ ꯆꯠꯅꯕꯤ ꯍꯥꯏꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯔꯝꯅ ꯁꯃꯥꯖ ꯑꯃ ꯁꯦꯝꯒꯅꯤ ꯌꯥꯔꯦ ꯚꯥꯏ ꯔꯦꯗꯤꯑꯣ ꯂꯤꯂꯥꯗꯒꯤ ꯆꯤꯟꯐꯥ ꯄꯨꯍꯧꯕ ꯗꯥꯏꯂꯣꯛ ꯃꯥꯜꯂꯦ ꯑꯁ ꯅꯪ ꯁꯤꯗꯤ ꯐꯔꯦꯁꯦ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯃꯥꯅ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯁꯅꯣꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯦ ꯑꯁꯦꯡꯕꯔꯣ ꯚꯥꯏ ꯍꯣꯏꯃꯤ ꯑꯗꯣ ꯅꯪ ꯀꯩꯗꯧꯒꯦꯅ ꯈꯜꯂꯤꯒꯦ ꯚꯥꯏ ꯖꯣꯂꯤꯁꯦ ꯉꯁꯤ ꯑꯩ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯅꯣꯏꯗ ꯊꯩꯔꯛꯑꯒꯦꯀꯣ ꯑꯦ ꯑꯩꯈꯣꯏꯗ ꯑꯁ ꯌꯥꯒꯗ꯭ꯔꯅꯦ ꯇꯜꯂꯒꯅ ꯇꯜꯂꯦ ꯍꯥꯏꯌꯨ ꯌꯥꯔꯦ ꯚꯥꯏ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯗ ꯐꯔꯦꯁꯦ ꯄꯣꯔꯛꯑꯣ ꯂꯥꯟꯁꯦ ꯑꯩꯁꯨ ꯌꯥꯎꯔꯕꯅꯤꯅꯦ ꯍꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯍꯦꯟꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯅꯣꯡꯏꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯅꯣꯡꯏꯟꯅ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯒ ꯀꯃꯥꯏ ꯇꯧꯔꯤ ꯍꯪꯕꯗ ꯂꯇꯥꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯣꯂꯤꯒ ꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯥꯏꯔꯛꯈꯤ ꯅꯣꯡꯏꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯄꯗ ꯂꯇꯥꯒ ꯖꯣꯂꯤꯒꯗꯨ ꯊꯣꯔꯛꯈꯤ ꯃꯁꯤꯗꯒꯤ ꯅꯣꯡꯏꯟꯒ ꯖꯣꯂꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯅꯣꯡꯏꯟꯅ
ꯏꯃꯥꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯣꯂꯤꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯤꯌꯦ ꯁꯦ ꯏꯕꯥꯅꯤꯅ ꯌꯥꯎꯕ ꯃꯔꯨꯞꯇꯣ ꯉꯔꯥꯡ ꯐꯥꯎꯔꯦ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯄꯨꯈ꯭ꯔꯣ ꯖꯣꯂꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯕꯣ ꯗꯥ ꯅꯣꯡꯏꯟ ꯁꯦ ꯁꯦꯟꯁꯤ ꯂꯧꯔꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯆꯪꯈꯤꯕ ꯌꯥꯔꯣꯏꯕ ꯁꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯗꯧꯅꯦ ꯗꯥ ꯅꯣꯡꯏꯟ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯗꯥ ꯅꯣꯡꯏꯟꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯈ꯭ꯔꯣ ꯍꯣꯏ ꯁꯦ ꯌꯦꯡꯈ꯭ꯔꯒꯦ ꯑꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣꯕ ꯌꯥꯔꯣꯏꯕ ꯗꯥ ꯅꯣꯡꯏꯟ ꯑꯁꯨꯝꯅ ꯖꯣꯂꯤꯒ ꯅꯣꯡꯏꯟꯒ ꯃꯔꯤ ꯀꯟꯅ ꯇꯧꯅꯔꯤꯉꯩ ꯂꯇꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯂꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯏꯟꯅ ꯃꯥ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕꯗ ꯂꯇꯥꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗ ꯖꯣꯂꯤꯁꯨ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯣꯡꯏꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯁꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯃꯁꯤꯗꯒꯤ ꯖꯣꯂꯤꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯣꯡꯏꯟꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯇꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯖꯣꯂꯤ ꯑꯃꯗꯤ ꯅꯣꯡꯏꯟꯗꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯏꯟ ꯑꯃꯗꯤ ꯖꯣꯂꯤ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯈꯤ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤꯗꯨ ꯃꯥꯏꯊꯣꯡꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯠꯈꯤꯗꯦ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯛꯂꯦ ꯑꯗꯨꯕꯨ ꯖꯣꯂꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤ ꯑꯗꯨꯅ ꯖꯣꯂꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯅꯩꯕ ꯑꯁꯨꯝ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯏꯟꯁꯨ ꯖꯣꯂꯤꯕꯨ ꯃꯤꯅꯥꯏꯕ ꯍꯧꯔꯛꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯅꯣꯡꯏꯟꯗꯨ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯖꯣꯂꯤꯒ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅꯈꯤ ꯃꯁꯤꯗꯒꯤ ꯅꯣꯡꯏꯟꯅ ꯖꯣꯂꯤꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ ꯃꯁꯤ ꯃꯃꯥꯡ ꯊꯛꯇꯁꯨ ꯀꯌꯥꯔꯛ ꯑꯗꯨꯝ ꯇꯧꯈ꯭ꯔꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯣꯡꯏꯟꯅ ꯖꯣꯂꯤꯕꯨ ꯁꯥꯊꯤꯅ ꯐꯨꯃꯟꯕꯗꯒꯤ ꯖꯣꯂꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤꯗꯨ ꯃꯀꯣꯛꯇꯒꯤ ꯏ ꯍꯩꯊꯔꯒ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯏꯟꯅ ꯌꯨ ꯂꯤꯛꯂꯤꯒꯤ ꯑꯀꯥꯏꯕ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯏꯕꯤꯅ ꯅꯣꯡꯏꯟꯗ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯂꯤꯕꯨ ꯂꯥꯏꯕꯤ ꯑꯃꯗꯤ ꯅꯣꯡꯏꯟꯅ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯇꯥꯔꯛꯏꯕ ꯏꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯈꯤ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯖꯣꯂꯤꯕꯨ ꯁꯤꯂꯤꯡ ꯐꯦꯟ ꯑꯗꯨꯗ ꯃꯉꯛꯇ ꯐꯤꯅ ꯀꯤꯁꯤꯜꯂꯒ ꯌꯥꯟꯈꯠꯂꯒ ꯊꯝꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯑꯍꯟ ꯑꯃ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯕ ꯑꯗꯨ ꯈꯥꯝꯕ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯣꯡꯏꯟ ꯑꯃꯗꯤ ꯂꯥꯏꯕꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯃꯟꯕꯗꯒꯤ ꯊꯣꯡ ꯍꯥꯡꯈꯤ ꯃꯁꯤꯗꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯂꯥꯏꯕꯤꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯄꯨꯂꯤꯁ ꯀꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯏꯟꯅ ꯄꯨꯂꯤꯁ ꯂꯥꯛꯂꯕꯗꯤ ꯐꯥꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯖꯣꯂꯤꯒꯤ ꯏ ꯇꯩꯈꯤꯕ ꯐꯤ ꯑꯗꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯀꯥꯆꯤꯟ ꯑꯃꯗ ꯊꯅꯝꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯑꯗꯨ ꯂꯧꯈꯠꯈꯤ ꯑꯃꯗꯤ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯃꯗꯨꯗ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤꯅ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯇꯨꯝꯃꯨꯔꯦ ꯏꯕꯨꯡꯉꯣꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯩ ꯍꯧꯒꯠꯂꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯑꯃꯗꯤ ꯅꯣꯡꯏꯟꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯃꯥꯒ ꯑꯩꯒ ꯈꯔ ꯈꯠꯅꯈꯤ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩꯅ ꯅꯨꯡꯗꯥꯡ ꯍꯟꯖꯤꯜꯂꯛꯄꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕꯗꯗꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯖꯣꯂꯤꯒ ꯀꯟꯅ ꯈꯠꯅꯈꯤꯕꯒꯤ ꯇꯥꯏ ꯍꯥꯏꯅ ꯈꯨꯝꯅꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯅ ꯍꯧꯔꯛꯇꯨꯅ ꯅꯣꯡꯏꯟꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯌꯨꯝ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈꯤ ꯅꯣꯡꯏꯟꯒ ꯃꯥꯒꯤ ꯃꯃꯥ ꯂꯥꯏꯕꯤꯒꯗꯨ ꯂꯥꯏꯕꯤꯒꯤ ꯃꯄꯥꯝꯗ ꯆꯦꯟꯗꯨꯅ ꯂꯨꯠꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯥꯏꯕꯤꯗ ꯀꯔꯤꯒꯤ ꯖꯣꯂꯤꯒ ꯇꯠꯇꯅ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯂꯥꯏꯕꯤꯅ ꯅꯣꯡꯏꯟꯒ ꯖꯣꯂꯤꯒꯁꯤ ꯌꯦꯛ ꯊꯨꯡꯅꯩ ꯑꯗꯨꯅ ꯃꯍꯥꯛ ꯑꯉꯥꯡ ꯌꯥꯎꯗꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯇꯠꯇꯅ ꯈꯠꯅꯩ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ
मखोई अनी येक थोकनबनिना जोलीना पुंसी तेनखिबनी हाइना खुमखी असुमना नुंगिंदा हंगबदसु मागा अइगसी येक थोंनै अदुना महाक मपुंसी तेनखिबनी हाइना अदुमा खुमलखी अदुबु पाखुम अदुनदी मतिक साबा असिंग पाखुम नत्तबनिना पुलिसिंग अदुना नुंगिन अमदी लैबिबु चिंगनखी अदुबु एविडेंस अमत लैत्रिबना मखोई अनिबु फाबदि ngamlamdi amadi nungin mama laibigina mabung atomba du मंत्री ओइबा मरमना केस अदु नमसिन खिनबा होनखी पुलिसना जोली की मिसी अदु की मतांगदा थिजिनबा अदु लेपख्रे मदु लेपनबा नोंगिनना अचौबा सेंफम अमसु पीखिबा लैखी मरम असिना जोली की केस अदु थुपजनखी जोली की ममा मपाना मिसी असिगे मतांगदा असेंबा लंगा लंजन पुथोकपिनबा हाइजखी अदुबु कनानासु ताबिखिदे होय होय याम कन्ना थिरिदमक हाइरगा लैथोकनखी असुमना मतम अदुगी पालिबा सरकार अदुना लुपा लाख मरी पीरगा यानरसी हाइकी अदुबु जोलीगी ममा मपाना सेनदु लौ हाइबा याखिदे अमदी जोलीगी ममाना कपतुना लाउखी इसाना लांदबमक्ता ओइरबदी मागी थवाइना पुनमकपु लमन खुंब ओइरसनु हाइना पुलिस स्टेशन अदुदा लाउरमगा वानथखी असुमना जोलीगी ममा यामना कुइना वखल ताखिदे अंगावबी अमगुम लैखी अदुबु तपना तपना फगलक्तुना महौसागे पुंसिदा हंजनखी असुमना नोंगिनसु मतम खरगे मतुंग मागी ममा लाइबिना याबा नुपी अमगा लुहोंगदुना मसा नुपी लमगानबीबु फंगजखी अदुबु जोलीना सिखिबा युम अदुददी कना अमत्ता संगदना लैखी अतोपा मफम अमदा लम लैरगा नोंगिन लाइबी अमती मागी नुपी अंगांगसिंगा लैखी अदुबु नोंगिनगी मसा नुपी लमगानबीगी ममंगदा नुपी अमना हेक हेक लाक्तुना वारी अदुमुक सारकपा हौरखी अदुबु महाक्ति थोइना खंजलुदी असुमना सुम हौखिबना हौजिक लमगानबी अदु लैसाबी फारकलै नोंगमा लमगानबीना मागी ममानबी अहुमदा मखोइगी युम अमा अरापदा लै कोइरुसी हाइदुना ममानबी अहुम अदुगा लोइनना जोलीना सिखिबा युम अदुदा लाखी वारी असिगी हानबा तांकक मतांग असिदा लोइजरी मथंगी तांककता करी कमदौबगे हाइबदु मयाम पुन्ना गाइमिनरसी।